ꯊꯧꯖꯝ ꯈꯤꯇꯥꯔꯦꯗꯅ ꯄꯨꯟꯁꯤꯁꯦ ꯃꯅꯤꯡꯍꯟꯕ ꯌꯥꯗꯕꯅꯤ ꯅꯍꯥꯟꯋꯥꯏꯒꯤ 2011-12ꯀꯤ ꯊꯕꯛ ꯇꯧꯔꯒ ꯇꯣꯂꯣꯞꯀ ꯆꯥꯕ ꯅꯨꯡꯉꯥꯏꯕ ꯄꯥꯈꯪꯒꯤ ꯄꯨꯟꯁꯤꯗꯣ ꯑꯝꯇꯪ ꯌꯥꯜꯍꯟꯕꯤꯌꯣ ꯄꯥꯈꯪꯒꯤ ꯄꯨꯟꯁꯤꯗꯣ ꯅꯨꯡꯁꯤꯕꯅꯤꯅꯦ ꯅꯨꯡꯉꯥꯏꯕꯅꯤꯅꯦ ꯀꯔꯤ ꯕꯣꯟꯅꯤꯅꯣ ꯀꯔꯤ ꯕꯣꯟꯅꯤꯅꯣꯕ 좀 ꯅꯨꯡꯒꯤ 이문 문ung이 니은이다. 이 짠이 지나는 라이게 이 짜 버전아 미우이나 시한게. 비슈누. Oh my god. 탱이 장아지라 응. 짱했어. 짱. 아이 짱하게. 장아마게 거들어도 돼 라오 응. 짱.